Hey guys, and welcome back to another video. Mayam nga sige videos di title dagi so dum mayam na khangbiramani isagi crush ta habadi sana lona khanjaba lona nungsijaba isana crush thamjaba mahak to niduna kai khange mogi life the third person gumba leibra adagi isagi crush to ga happening oirakpa yabagi hadi relationship gumba leirpa yabagi chances and possibilities leibra adugumagi maram na nga sige reading se crush ta based toraga enga kadoine adong sige oina reading se pile ani thokna khaidokjige ko pile A amadi pile B sige yellow candles na pile A sige red candles na pile B ko pile ani sidagi isa isa na apaba pile amam choose tawbiraga reading siya tabiyo ado pile se choose tawdaba ngaktang post tawraga karamba pile dana hena karamba candle dana hena isa se attracted oige habdo khanbiraga isagi pile do khanbiro aduga isagi crush na kari khallige crush na kari ningige amadi oithokpa yagadra yaroidra habdo yengminarase ko aduga reading se general reading obanina yam hena personal oina relate tawningba personal oina yengningba ichilinausinggi oinagi Instagramgi link to ai description da hapcharamge aduga mayamna Instagram da message thabiraga isagi personal slot dum lawbi bayani ko do ngasi gi oina reading se haurase kai kai pige habado ko pile se choose tawbiro ko Hey guys, so ngasi gi hama pile A natraga nasigi yellow candle se choose to be ichilinausinggi oina isagi crush ki matangda kari visions pige habado mayam punna yengminarase ko the hauzik card se hana shuffle tawjarage okay 4 of cups sariba card se hana tholai ko next up 8 of cups sariba card se tholai the world hariba card se tholai card se khara adum hana pick tawgi se loinamak aduga interpretation rom da amuk lakse ko Knight of Wands aduga mayam crush haraga kitang realistic oiba habadi for example akoina sida leiraga Korea da leiba crush amaga happening oirakani kaina adumai tawbududi kitang unrealistic oiba chingi ko aduga kitang realistic oiba kitang oiba yaba haiba ma leidna ko reasonable oiba adugumba da oina base taraga yengbiu ko reading se last card amtang ga draw tawjage pile A gidamagta Queen of Wands hariba card ga tholai ko so pile A gi oina ahanba card the 4 of cups hariba card ga tholai ba sigi the 4 of cups hariba card gi matugina pile A khanbiriba chilinaw sing doina isagi crush se hauji se ma se atopa haidi isana taba atopa person amga relationship ta lairamba yabagi chances or possibilities pudi laiba ko but magi relationship to habdi ma se relationship to the interested oidaba relationship lairi habadi thoaga su ma se yam kana committed oidaba gumba na tragana relationship to yamna toxic oibagi na tragana maram khara na complicated oiba gumba relationship to boring churakpa gumba na tragana relationship lairi habagi maming di thoaga su yam kana ma se relationship to the involve oidaba adugumba condition khara lairamba yabi chances laiba aduga ma se single oramba taraga su magi past kumba haidi ex kumba dum khara involve taraga magi haidi relationship or love life se kitang complicated oina leiba ki mong oyeba ko aduna hoi third person gumba gi involvement haidi atopa person gi involvement leiba gi mamidi tai but khatang complicated oiba way da natraga na kitang negative oiba way da involve to ba male ko Next, the 8 of Cups hariba card si tholai ba. Sige, 8 of Cups hariba card si matungin ng pile A khanbiriba chilinaw singgi oina isagi crush se sisi na isagi damakta kai khalamba yage haba matamda isagi crush se hauzik se commitment gumba relationship gumba dagi kitang akiba gumba kitang fear gumba laibagi mongna tawe ba haidi ma se hauzik se anoba commitment gi ready oidaba gumba natraga na relationship gumba da trust issues laizaba gumba adugumba khara laiyeba ko aduna maram oiraga isana mangonda hope thambase mana yam kana khangdaba or khangaga su khangjanadaba gumba adugumba gi mongda tawe aduga mana isagi damakta miyoi sine yam kana khanba or yam kana attachment laiba or emotionally feelings laiba khotpase udeba hojiki oina diko ado hojiki oina udabagi wani hekta lairoi habnete but hojiki oina ma masa se relationship kumba love life kumba interested oidaba na maram oiraga kitang haidi wakal se adugumba attachment gumba de kitang lapthok ningba masa se kitang free na leiningba gi mong admain tawe ba ko
Next isagi crush siga isaga se compatible oibra haibagi maramda reading se laktoini sida the world hariba card se tholeba ko sigi the world hariba card chi matungina isagi crush siga isaga se on a higher not compatible di oiba haidi magi life the what liba missing piece of puzzle do isana oiba aduga isagi life ta su isagi crush siga relationship leiba phang taragadi isagi life se completed oiba type the feel tawdoine ba ko aduna isagi crush siga isaga se pakna daba chana daba adugumadi kemta leite hoi relationship lerek pa lerek tabaduna tonganna thamkhraga isagi crush siga isaga se chanai paknai haibasi piye bako next the knight of wands hariba card chi thal a sigi knight of wands hariba card china hauji ke na isana kari advice follow tawba yabage regarding your crush ki situation sida ko so knight of wands hariba card chi matungina isana hekta isagi crush se pame nungshi hekta phongdok san bagumba or hekta mongonda isagi feeling se magi mamangda hekta thamjan bagumba natraga na mongonda hekta approach tawsan ba se hauji maki oina isagi oina good timing oide maramde isagi crush se hauji relationship gumba commitment gumba gi ready oidaba ma masa se issues leizaba admaina oibanina hauji maki ne hekta isana approach tawsan ba hekta naksan na ba hotna ba se si se kitang chana ba pakna ba wat kani timing kitang chada ba do oiba ko aduna hauji mak hekta approach tawba isagi feelings hekta mangna thambagi mahutta isana kai tawba yai haba matamda isagi side tagi like relationship se lainaba di hotnabagi process te hobu yai ba habdi isagi crush da for example hana dagi pau phauna ba oiraga na adum pau gumba se haidi yamchina obsess obagi mongda dena traga su khra phauna bagi lambi haidi everyday casually khaga phauna ba yabai lambi thiba gumba adagi pau su phauna da boy gan oiraga na pau phauna rakna ba lambi thiba gumba almain tawbadi yai but isagi yamchina obsess oiba side da traga na desperate oiba side ko ba de uthok pidaba ko tapna process tawna ba hotna ba si important oye ba ko aduga hausemaki oina hekta phatlauna haijanba naksanaba hotnaba adumaina mukti tawbigano tapna step by step chatnaba naksanaba hotnabiyobuko next the queen of wands hariba card chithol eba sigi queen of wands hariba card chi matungina isagi crush siga isaga se relationship lerakpa yabagi potential or chances leibra haibagi maramda reading se laktoine bako so sigi queen of wands hariba card chi matungina pile a khanbir bechili now singna phajana isagi crush sida hojiki step by step process to follow taraga naksanaba hotnaba magi maramda hena learn tawnaba hotnaba magi maramda hena khangnaba hotnaba aduga magi part of life oinaba hai tapna isana hotnaba ngam taragadi patience lei taragadi dagi sana matam chana isagi plan je execute taw taragadi yes isagi crush siga isaga se happening oirakpa yabagi relationship lerakpa yabagi potential or chances ti leiyeba ko tawbada bo hojimaki oina di good timing oide aduna isana kitang hold back tawbi ko haiba advice se card phangeba ko so sumaina piye pile a crush ta base to reading says tagi lawba yaba general advice lotion biraga mathangi reading amungai minarse ko hey guys next ina koi pile b ko pile b natraga na sigi red candle si choose to be bichili now singi oina isagi crush ta base to ba vision sing lakadoine ado kari leige isagi crush ki matang da habdo mayam punne yang minarse ahamada koi card hana loina mak shuffle to ase ko card hana pick to ase pile b gi oina crush ta base to reading ahambada justice sariba card chi thole a so let's keep it aside three of cups sariba card chi thole a ka eight of wands the knight of swords king of wands ka last card amatanga draw tawge pile b gi damakta the seven of pentacles ko sumaina leire pile b gi card sing se ado card sing sidagi khoi sorry kari interpretations phange habadu yangasi ko first and foremost three of cups sariba card chi hana piye ko sigi three of cups sariba card chi matungina pile b khanbiriba ichili now singi oina isagi crush se hauji magi life ta ma se atop person amaga
involve tawraga magi life se haidi atopa relationship ama leramba yabagi magi life se committed oina leramba yabagi chances mayam ama uye hauji makyo ina isa na isa gi crush sida crush ki life te entry tawgena khanba natraga isa gi crush te approach tawgena khanba se khitang let oiba haidi ma se recently natraga na adom magi wakhal da haitare ko atopa person amaga committed oirage atopa person dugi dam stand tawrage na ma se khanba natraga na atopa relationship amda yamna peacefully settle tawraga leibagi mong uiba ko aduna hauji se isa gi crush se magi life ta atopa person amagi mami se yam chawna tai aduna isa se khitang let oikhibagi mawong khara uiba ko next king of wands hariba card se tholeba king of wands hariba card chi matungina pile b khanberi be chilinaw singi oina isagi crush na isagi damakta kai feel taramba yabagi hamatamda hoi isagi crush isaga sak khangna ba oramba yai ko da isagi crush na hauji se isagi damakta hoi icham chamba marup ama oina natraga na magi supporter ama oina natraga na magi well wisher ama oina di khalleba ko adubu yam hena isagi damakta attachment leiba atopa wakhal khanba emotionally attached oibagi mong di kemta ude aduga mase hauji se ma masagi career da su fazna focus tawning mong uyeba ko aduna isagi eba mafam se mangonda piraktaba magi thamoi de isagi eba opening leitaba gumba adugumba chances uye aduga isagi crush isaga sakhangna daba oiraga na mana isa se yam kana isagi damuta khanjalu daba natraga na isabu usalu daba gi mong adumaina uye haitare ko next justice hariba card chathalai ko justice hariba card chi matungina pile b khanberi be chilinaw singi oina isagi crush se isaga se compatible oibra oidabra haibagi maramda reading se laktuine buko so relationship leirakta baduna tongana thamkhraga isagi crush se isaga se compatible di oiba habdi isana thadaba effort to kaigumba matang matam janaramagadi amadi laibakta tamamagadi ko isagi crush na dum appreciate tawpa yabagi dagi isagi crush na sudum isabu appreciate tawbiraaga emotionally convince oirakpa yabagi chances pudi leitaba nate aduga compatibility ga paknadaba chanadaba adugumadi thidokna leite isagi crush se isaga se dum compatible oibagi mamidi tadi taiyeba ko next eight of swords haba amaga seven of pentacles se reverse ga card ani se pick tawre ko so eight of swords hariba card se sigi card sigi matungina isagi crush se da isana hauji se ngasai first card na so high kre hauji se approach tawa matam se kitang let oikhiba natraga na magi life already atopa person ama leiraga leirambagi mong tawbanina hauji mak isana hekte approach tawsaloba matam da isagi effort to wasted oina chatkadaba mana appreciate tawro oidaba or lana lawkhiba yabagi natraga na negative term da chatkhiba yabai chances yamna leiba aduna hauji se isana hoi isagi crush se tasingna desire tawboi targadi masa single oirakpa ngaibi yai natraga na magi relationship to complicated oirakpa ngaibi yai ko adu ngaiba sina hekta kanagani kanaroi haiba makti ngamde do kanaba yabai chances su kitang din nemeba because isana mangonda effort thadaraga time ka se invest tawraga ngairaga leiba matamda mana di khangbi dabida dum chatkidawbagi mong adumaina leiba ko aduna universe na tamamdaba haigadra isagi crush ga isaga paknaba chanaba situation yam leiraga su isa se kitang let oikhiba adagi isana approach tawsalubada kanaroidaba isagi time effort se wasted oina chatkadawbagi mong uye tawbadabu isana regret chadanaba try tawge na adum amtangdi try tawge kaina khallaga leiboi targani try tawbiba kaishudi kaide but still kanaba khara wat kadawbagi mong uyeba ko lastly knight of swords hariba card chatholeba knight of swords hariba card chi matungina pile b khanberi be chilinaw singi oina isagi crush siga isaga se hoi isana yamna tasena desire tawjaboi targadi mabu ngairaga mangonda effort che thadaraga isagi oina yam hekta rush tawba yam impression oba mong nataba tapna ngairaga magi damuta khalli magi damuta care utli kaina khallaga khalhanba phawhanba ngamba adagi adumaina effort thadaraga mangonda dum ngairaga leiba yabagi isada matamdo leitaragadi or isana ngaigena khan taraga budi effort thadaraga dum chance ngaiba yai ko chance se happening oirakpa yabai chances se khar dineme but chance ngaiba yai adubu isana adumaina ngairoige mi ge toba person ama leikhrabadubu kaina khan taragadi dum move on tawbana better decision di oiebo kamaramdi happening oirakpa yabai chances se yam hena pibadi oideba ko so sumaina piye pile bi goina isagi crush ta base toba reading se sida loire sidagi lawba yaba general advice lawsin biraga mathangi reading amungai minarase ko thank you for watching